Imis PAODAM yang tabiri besung bu yumnam anuradha de bine kongna krum zari. Hauzik maroi ba PAODA. Counterban satara pada sangsalam ban national highway ban handokre. Namin mangani satakadaba Interstate Youth Exchange Program 2026 sa hodokre. Maharashtra के डिप्टी चीफ मिनिस्टर अजित पवार प्लेन कायबगी थौदोक तलाई खिद्रे लोइनना 7th Manipur International Women's Polo Tournament 2026 सा होदोक्रे House of Pausan Pizari Naga People's Organization NPO na counter ban Chatharapadage Committee on Tribal Unity Kotuna Changsalamanas Neda Highway ge ban handokre NPO ge counter ban so haudokre Kangpopi district ke manung channa leiba wafung kholda kuge singna loge wangmada yum sajalapa amade popi pambising thazalapa dege thasage tangkun tarukta zub kena mafam aduge yum khara amade processing unit mai thadoklabadege committee on tribal unity kotuna kaukhiba band aduna naga ge micham singda ka henba awaba pirakpadage NPO na kudakdage counter band chatharakpadage sangsalaba khongjang ado handokibane Kangpopi district ke kuke singna namna taba mafam singda ayuka angam badage thoklak tuna lambi thingbage khongjang sangsangke khongjang asina maram pho oiraka tangai phadana changda yadraba polam singa puba gari sing yauna lambi da panduna leike Kotugi cherol amage matungi ina kulai paiba miyoi singna popi thaba thingbage namada mitam miyampa mipai pohanba amade Kunsa senge pungneng laitana leiba ngamhandabage mayokta yaningdaba phongdopa leikrabane amaromda Forty Hills Naga Coordination Committee FNCC ge matungina wapong khulda yum amata mai thakeba leite popi thabada seasonaba lawtang sangka ahum yauna processing unit mai thaki khongkang ka amata mai thakeba leite kogigo organization singna miamda lanna lamsing bana yumpham yaudaba marant sizlapa yaningde phongdokibane United Naga Council amade koke NP Manipur amade luchingba sangke yauna miphamba pangthoklaba tungda yanaba ma purakpadage apunba Gerald ama Thadokraba matung kotuna pungka kunmarike ban tausilapana maran oiraka Naga sange satuk sasina sauna akaiba pirakpadan natana ana layenge thabak sauna apanba ama oirakpadage NPO na kudakdage counter band satargane haina cheron tholakpadage wari sanaraba matung sangsalamba khongjang kudakta handokibane Ngasinung tinpung tarani toy kara helakpada kaksang district ke kaksang police station ge manung channa leiba wabakai lamkhai da leiba MS Chaubi Sawmill Comply Factory Senmiching leiba ka taret mainatumna sakre hairi thodo asage matang da phangba pauge matungina Salamba Chaubi sahi humpu apokpa leikhedaba Bir Chandra wabakai awangka laikai da leiba mio asige wabakai lamkhai da leiba Awa Milda Ply Factory da punna senmi singna leiba ka tareta ase khangaudana mai chalakhibane haide mai chakpa aduda senmi singna lainariba ka sengka aduda leiba phamung kangthol pirol kolleg upuna chingba ayamba loina chakre haujak phaubuda mai chakpa aduna lanthum kaya yamna amanga ata thohan khrabage haiba adumakte khangbangamdre mai sakpage paw ado heka phangbaga kasang fire service amade kasang police station ge kangbo amana sangsindona mai kanana bage thabakanna chathake hairi adumoina maka ayamba saruk sing kanbang mahodana chakre adumapo atopa thangnaba singda mai aduna warak kadabadage kanbang maure hairi Mai adu karidage haurakpano haiba chapsana khangbangam drabasu electric short circuit dage oiba yai haina thasanari My Bharat Impal West District na senduna Youth Hostel Command Lampakta numeta mangani satagadaba Interstate Youth Exchange Program 2026 ngase hodokre
Haudopagi Tharamda Imphal West District DC Mayanglama Braskumar Singh IAS Imphal West District General Education Officer Arambam Aninkumar My Bharat Imphal West ke Joint Director Dr. Daniel Chandra Salamna Athoba Mitungnen Singoina Sarugya ke Mari Lainana DC Raskumana Pondor Kibada Miyobike Punsi Asi Al Wadaklaba Oirakpada Nungaina Lege Haragade Naha Weddingada Apaba Wakal Kanbag Loinana Punsigi Apamba Apaba Taurank Tahogadavani Haike Nasi Ahoban Numita Indian Red Cross Society Manipur State Branch ke Maike Dege Pass at Training Amade Practican Sing Utki Training Adu Indian Red Cross Society Manipur State Branch ke General Secretary Nabachandra Topam Volunteer Thanin IRCS Bisnupur District Branch ke Secretary Dr. Uhidron Raman Singh IRCS Imphal West District Branch ke Volunteer Lystrom Roger Takpi Tambiba Amade Demonstration Ge Tabak Pangtoki Luinana Dem College of Arts Ke Associate Professor Dr. Arambam Noni Singh na Role of History and the Culture of Manipur from the Political Perspective Haiba Hiramda Wanganki. Women Self-Help Group SHG Business Empowerment Haiba Hiramda Development Commissioner Ministry of Micro, Small and Medium Enterprises DCMH ME Ministry of MSME Government of Indian sponsor Tauraga Imphal Escape Port Park Nilakotida Ladyba Office Hangduna Ladyba MSME Technology Center Imphal Ministry of MSME Government of Indiana Wangzing Tentha City Block Manungchana Ladyba Hairokpa 3 Gram Panchayata Ladyba Apunbagi Thauna BLF Lemberembi BLF Laikshamba BLF Amadi Ningwanta Club Kapuna Kusamnaduna Nomage Oiba Entrepreneurship Awareness Program Ama Hairokpa 3 Ngarok 10 Community Hall the Pangthokre Ngasigi Tharambadu Dr. Sinamp Yoren Tomba Mite, Deputy Director, MSMETC Imphal, Toksom Kiran Singh, Assistant General Manager, Nabab, Sarung Bump, Ronen Singh, Block, Mission Manager, MSRLM, Wangzing Tenta, CD Block, Moirang Temp, Chinkaingan Ba Mite, DEO Camp, GP and Jars, MSR, LM Wangzing Tenta, CD Block, Lystrom Bisesor, Meite, Proprietor, MS Greenlander Poems, Hizamp, Premabati, President Apunbagi Thauna, BLF, Morang Tem Toy, President BLF, Lemrembi BLF, Brahmachari Mayum Boda Devi, President Laishemba BLF, Amadi, Lystrom Bebina, President Ningong Club Na Thorumbatuki Mayai Tangmange, Pambak the Lengson K. Residential School Among Oiba Netazi Supersanda Boss Awasia Bitalia Asida Housing Matam Karagi Oina Mairoishina Commission Trent High School Tamliba Mairoishinga Damakta Samagra Siksa Secondary Manipurgi Makada Nauna Saba Library Rumpa Amadi Science Laboratory Rumba Ani Ngase MLA Sanasampa Premchandra Amadi DC Bisnupur Puja Ilangmamna Haunabi Matungi Ina Skunda Asage Mairoishing Ozasang the Kusana Kray. Tharamaduda Kumbi Assembly Constituency MLA S Premchandra Deputy Commissioner Bisnupur Puja Ilangbam Wangu Borayangbi Jila Parishad Member Ambrosent Borayangbi Gram Panchayat Amadi Wangu Taret Kong Gram Panchayat Pradhan Singh TH Roment Amadi P Baleshwar Madama Amada Kumbi Nagar Panchayat Weddingaida Chairperson Orambi Nungmai Temp Saran Kumari Sene Politicant Ithai Ibobi NSC BAV Ge Headmaster L Surjit Kumbi Circle Ge AI Basanta Amadi Atai Maru Ibamiyo Kyasu Saruyake Hariba Residential School Ama Oriba Netazi Subhachanda Bose Awashia Bidalia Asi Kumbi Kendragi Manungda Leiba Laingo Bida Irang Toktingaida Hana Mairoishina Lyric Laishu Tamlambadage Kumsali Sangani Kulumdoi Megitanka Homdage Tolakiba Irang Aduna Marampo Oiraga Red Zone Ge Area Amasu Oibana
Education Department DC Bisnupur yauna MLA na mahiroi shingi khanduna kumbida matam kharage oina kumjale sangani kulumdoge November dage lairakhebani tharomduda DC puja ilangmamna haikebada mahiroi shingda miyamna nakhoida thazaba asai yamna chauna lai nakhoida expectation lai mama mapa amade miyamge thazaba sing manghangumsi mama mapa sing oza singna su aso lahoninge mahiroi shina lairik tamba khaktana tana extra curriculum singda so khangma mathau tai hairaduna angang sing asi aphaba achumba lambida purakpada makhoibu awareness piba change haike pujana makhatana hai kumbi asi education gelamda khara sote haina riba asi kariso sotabalaite education gelamda sotha danaba kendra asige MLA na su yamna kanna ngamba thakta thaudang kya lori haike MLA S Premchandra Phongdokibada residential school ta asada tamleba mahiroi shingidabangta matam kharake oina kumbi central high school ta asida leiriba sida mahiroi shingi khanduna matau taba darkar oiba room sengi yauna ngasi library room pa amade science laboratory ani ase nauna thamlakpani haidaduna makhatana mahiroi shingi damangta award pa amata leitanaba honakigani haine suphongdokhe yumda isasing kaidorige ozasing kaidorige horen asoi biora kan ozasing sai biba arge MLA na daite logibne haiba adu diaroi aina lori daite jina iskun sida wat pa any hiram khuding makta angang singi lariki bo oisinu sana thakna bo oisinu ozasing gi bo oisinu machine ai gi daita Numi Kuntranigi Oiba Zekwad Weaving Lamda Hena Haitoina Bangasage training program pa Amma Common Facility Center Hyang Thangda Mai Pangna Saturday 109th Battalion CRPF Manipurga Pulaga Masige Civic Action Program Ge Makada Manipur Apex Handloom Weavers and Handicraft Cooperative Society Limited Sinduna Thasage Tang Tarani Toidegi Chatariba training program pa Adugi Matangda Society Asage Managing Director H. Singasina High Lamnam Sigi Miyamna Zakwat Weaving Lamda Kangba Yaurakaso Masagi Maru Ibesenka Ado Hena Kanganabage Pandamda Tharamasi Pangtopani Training ka asida saruga yariba singda tongan tongamba design sing semba yauna atai masige potoka putongna bage matangda tambiri pangtoliba training program pa adubu ngasi CRPF ke second in commanded Tera Devi Yadav deputy commandant and Gomati Chanu Nawab ke general manager Partha Mandal amade society ke member singna laktune yang singke Ministry of Defense amadi Ministry of Education na thasage tangkun marida New Delhi ge DRDO Bhavanda pangtokhiba Birgatha 5.0 da lebak asige mahiroi crore ama henbage manungda super 100 khangatpada yawrakraba Luang Sangbamda Leiba Sriband Higher Secondary School ge mahiroi Waikhomp Surjakanta Skunasana tarama oktuna ikai khamna kre Kontha Khabamp Haibong Makhongdage Waikhomp Suresh Kumar Amade Waikhomp Zotipalagi Machanapa Waikhomp Surjakanta Sriband Higher Secondary da Class 12 Arts Tableba Mahiroi Amane Legaki Iskunta Amang Oiriba Sriband Higher Secondary School ge Mahiroi Shingna District Level State Level Amade National Level ge Sangdam Nabakayada Mai Pakpa Ngamlakpada Mama Mapa Singna su Harawa Nungaiba Phongdongnake Ngasagi Tharam Phaduka Mari Lenana Skunasagi Education ge lecturer oina Lairiba Wangkai Mayum Pulindrona Pangthokibada Lebaka Asagi Skunt Laka Amaga Lisinga Marputrani Toy Henbadage Mahiroi Crore Amaga Laka Marputra Henbana Sarugatuna category Hom Thongna Kaiduktuna Pangthokiba Changdamnaba Aduda Lainga ki Skunta Asage Mahiroi Amana Kwaidege Henba Mahiroi Super 100 Kangatpada Yaropa Habasi Saktok Zai Matama Sige Chanabi Ama Oina Mama Mapa Amadi Ozasingna Mahiroi Amagi talent capacity Kangdana Hansina Guide Topsin Bagi Chanabi Asina Mahiroi Aduge Asingba talent Adu Putokpa Ngamanda Bagi Masak Oi
Maram aduna ozasingna sumna guide tawduna mahiroi talent uthohanse haina phongdoke Super 100 ta yaurakraba Waikhom Surjakantana mahapo guide tawbirakhiba ozasingbo thagapa phongdokladuna mahake mai papage credit pumba ozasingna pekhi Tharamatuge manung chana Birgatha 5.0 district level da mana laurakraba school sege mahiroi arambam inawadaso asamba khudon tamduna ikai khumna bodke Prime Minister Sri Iskunge Makada Zawahar Navodaya Vidyalaya Bisnumpuna Sintuna Peace Sitting Activities and Community Mobilization Sarukama Oina Tonga Tongamba Competition Sing Painting Essay Football Fall Dance Amade Paul Songna Competition Sing Iskunda Mari JNB Bisnupur High Secondary School Mother's Pride Academy Kwasipai Amade Ningthaukhong ka High Secondary School ge mahiroi singna sarugya dunanga si JNB Bisnupur da pangthokre Tharamaduda DC Bisnupur puja ilangbam Ningthaukhong High Secondary School ge principal ke H Samlumar JNB Bisnupur ge vice principal Nomaithem Premila Devi amadi JNB Bisnupur senior most teacher Bishopia Lamabamna athoiba mitunglen oina sarugya ke Tharomaduda tonga competition singka asida makong mathang tarkabal singda momento certificate amadi asamba kudon pot piduna ikai khumna bodke Tharomaduga mari lainana DC Bisnupur puja ilangbamna phongdor kibada adolescents matam asida mahiroi oiriba singna thabak khudimak tamba tawba ngamgadaba manba ake akhang leitaba matamne adumoiduna so mahiroi sing isabo Mahiroi ni ningsingba discipline maintain tawba iskund rules and regulation amadi India ke citizen ta amane haibase ningsingba sange aduna haujaktagi hauduna mahiroi sing na citizen ta ama oina isage right amadi responsibility khangna chatpa sange haike Tharomaduga mari lainana JNB Bisnupur ge vice principal Nomaithem Premila Devi na phungdor khibada Bisnupur district ke JNB Bisnupur na model oiduna school asige akoiba nangnabada leiriba school singka punna chaminaduna mari hena paganaba hiram kya da punna chakhan minanaba tharamase pangthopani haike Manipur bu Sakhangkadaba political party ti BJP khaktani haina BJP gi president A Sardana handakta pongdokiba wafamba adu Manipur bu machetana Thugaiba ngamgadaba political party ti BJP khaktani haina haigadabani haina MPCC gi OBC department ke chairman Sakir Ahmad phondokre Hiramasiga mari lainana Congress Bhavan na pangthokpa Pawmisinga unabada Sakir Ahmad makhat taraduna BJP na BJP na Manipur Miyam Asibo Kamu Yamna Nungsige Habasi Housing State Asida Chahi Ohum Paraglaba Lana Asida Sauna Mamitari Bani Maru Aina Lamdam Asida Laminariba Puru Masange Marakta Kaibum Tahanba BJP ki Center ke Luching Basingna Kana Honari Habasi Mipung Kudimangna Kanaraba Wapama Mane Asumna BJP ki Thong Asida Miyamna Penetringai Sadak Asida Miyamba Asibo Usitaba amade karisu leitana khanbagi maunda BJP na Manipur kangane haidapa ase angapapo I asumna BJP na miyambo apangbasi bagi thawang ka asimak miyamna so sabsana khanganba mathau tare loinana state asida leidiba BJP ke luchingba singna masa ge oizaba khara phangnaba center ke luchingba singda ja haina Nonsaduna Laibagi Mahuta, Tamoy Singna, Miang Vidamata Karigum Batabakara, Tobio Haike. Awanongpo Lamdange, Ahanba Oina, Manipurna, Hos Oiduna, Lagaba Piborigi Tankulum Doidaki, Kunmanga Pauba, Yellow Masana Yokat Lumna Sinduna, First Northeast Indigenous Gampang Tolagani.
yellow masana singka ase yokhanabge pandamda pangtokadariba games ase kwagaitenda leba titimba ground amadi mapana kangzaibungda mapamba ani thongna pangtokane haina amokoge president Sorokhaibam Sanjana phongdorakle kwagaitenda leba amokoge mayai loisingda pangthokiba paugi mifamda wafamase phongdoladuna Sanjoyna makataraduna hai Manipur ase hanadage masage resource leba sana khonabagi lamda natraga mahima singe lamda maipakpa puraktuna lebak asage mingsat sauna lebak amani adubo maige ke adage namtha biraga thamba yeloga masana sing mutkibagi mami chauna tarakpadage masana singbu yokhanaba kalona bage khongthangda event sing ase sinbani kumjale sang machamapan marubhadra mapandage Manipur pangthokiba National Games ta Manipurna overall champion ta kibada matamaduge chief minister house laikhidraba papung pamachana kumjali sangani ge February ge tang kunmanga da sports day haina lauthokiba numitagi tahi khodinge numit asida leptana sports day pangthoktuna lai amadi kumsi chahi ge oina yellow masana yokhat lupna awang bathangta game singka ase pangthokadoribane handa pangthokadoriba event singka adudi jaibi mukna kang arambaine mathang lakadaba chahi singdage ahenba event singka hapsanaba honagani yellow masana singka asebo chawkhatnaba honabada lamdam asige miyamna su mapung phana sawatpiyu Yellow Masana Yokat Lumna Sinduna Pangthokadariba First North-East Indigenous Gampa Asagidama Committee Amasu Semble Committee Asida Amokoge President Sorokhaibam Sanjoyna Chairman Apunba Manipur Huyala Long Luke President W Manglemp Maitaina Vice Chairman AMHLL G Secretary Sapampi Inawina Convener Amokoge Vice President Dr. Norendro Thoksumna Co-convener amadi MSF ke President Hijam Rosanna co-convener oragani phongdokhe business ki game sing asisu manghal loisi yokhasi pathang sahidadi akoi yam atil mathang oikre pathang sahidadi hena ani subai business knowledge game da pathang sahi 2027 di hena event sing hapsun daba akoi hona jage abo pathang krasi thamjaga media ma tension lo sinjai thank you Ngarang nutin pung ani makaram tabda Imphal East ke Lamlai Police Station ge manungda leiba chana mamangka lekai da leiba khetri mayom Rani Tombi chayi yangkhai manga mapuroiba KSH ibomsagi yumda sakhangda basangna bom thamlambada yaning da phongdoktuna chana maira paibina sinduna wakan mi phangkhre sana mayai lekai lampakta pangthokiba wakan mi phampa aduda saruya khibasingna mirakda bomba thambigano Miyamge punsi kalu wari sanaraka warishinda pur wahaibane changba wafam sing ibab leka sang sizna ke wakan mi pambadu ketri mayom pa rani tumbina numeta kharanigi mamangda kukinar ko terrorist singka thabak tawminai haiduna lup amana social media da thagalakpa thena ki yumda pochai khara thamlaga garida koina chalaga poto yonbage thabak tawrakpa chahi kunda halagle chahi kunda hena thabaka tarokpa sida lan mamang da so amade manung da so kuki amataga lalol itik tawkhibalaite social media da thakhalagi basi karigino haiduna lairingai ngarang ka asi naha khara laklaka se amaga bompa amaga thamlamani haike Tharanga mari lainana chana maira paibige advisor chana lembina koge narco terrorist singna lamdam asage miyambo namthanaba kana honaringai manungda I masenge mrakta amana amabu ke hanbase yaningda badage wakan mi phampa ase sinmane housing loraba tan phampa aseda aikoi amana amabu ke hanbaki thabak matung manau tobigano haina abil tawke thogdo ase Rani Tombi hariba nupi ase khunggang sigi laita lairegi nomagi sangda bayada potlam khara yolaga magi hinjana ba jibika oiraga laijarakiba adum haina dudum uzai ire sawungnaraga aduda poto laitre ambu aduda kainona angang duna hai
kwa maru di lai bra hai kwa maru di lai te ma apa ba du di lai apa na sa ba hanubi na sa ba du di lai ne ibungo na hai adu thokare du ga thokra ga bai lama da nupam sa ani la ko ne ma hana ama changi aina kai no hoji Lagliba Bibari ki tangka amada lilong turel irongda pangthokadaba yangkhayumdo suba nongkrang ihan bage tharompa asida lebak miyamna sarugya bio haina lining tho sanamahi thawal kangrup ke lublakpa laistram poraitona apil tawrakle hiramasaga mari lainana ngase lilong ke irongda pang pangmisanga unaba amada poraitona makataraduna chai khuding ki Pairen Thagi Thanen Numita Pangtokuna Lakpa Tharamba Asi Chahi Asige Oina Lining Tho Sanamahi Thawanta Kanglumna Arambai Tengol Amade Lilongka area da Leriba Tonga Tongamba Club Mairapaibi Amade Atai Lok Kharaga Khusamna Duna Pangthokadi Kumzali Sangamaga Chatreta Kumapange Matamda Matama Duge Ningtho Pamahibena Maite Singbo Wasak Lautuna Masaki Lining Thado halaga atopa lining salurapa matungda kumsale sangma chamapan humbutra mari dege ningtho paire hanbana maite singka asi masagi sanamahi lining da amuk hanna chadhanba hauragane haiduna matamdu dege haidiba nongkrang ke I hanbage thorampa ase pangthoktuna lagli Haiba Tharamba ase handak sahi mamange sahi singdasu hena chauna pangthongnaba thorang tawri maramba asina haiba Tharamba asida lamnama asege miyam maru oina hana atopa lining ke lautuna leiruraba singna lakbiduna Tharamba asida yauraba matungda isage inat lining da amu hanna chamine se haike Social media ge kuthangda ngarangka yawaloi mangage Apunba lupa ama oiriba Z5 Wangbal Kenent Manakta Hangliba Sorene Oil Pump Matam Pumbage Oina Atingba Tamle Haina Pongdorakliba Aduge Matangda Yawaloi Ichinde Inausingna Hariba Tagdog Adu Toksomba Zadumani Masada Tokebalaite Oil Pumba Tingzenbage Kongtanka Adu Handopi Haina Zadumani Pongdorakle Ngasi Sorosini Oil Pumda Pagimi Pampa Ama Pangtoladuna Toksom Zadumanina Pondorakpada Maha Kangabo Kendrada Mikal Anirag Tenakraba Labak Tiahoraba Mioi Amane Mamang Sahili Singani Kunmangage November ge Tanka Kuntarukta Ima Lebake Ningtamba Hansanaba Lanting Minariba Yawalov Manga Z5K member Amaga Zadumaniga Wari Sanapa Matamda Mahake Score Singna Yawaloi member Adubo Fai Kulai Muli Zipsi Muli Haibani Chingba Maral Kya Pisarakliba Asi Asagumba Togdog Amatanumida Aduda Tokibalate Mahaga Masadi Nabemage Tangkuntaruk Adugi Anganba Ayuk Pung Mapantabadake Delhi Chananabagadamakta Yumdagi Tokle Numidange Matamda Facebook ke page amada thogdogasage matangda phongdorokpa thengnabadagi kudakta Manipurda leihoriba maki score singa pau faunaki amade adugumba thogdok amata thokiba leite haina social media ke khutangda sengdok sakhi Third AIB site ki su makoi ge official ama thabiraktuna makoi ge personal singa adu aso apanda yaubra Pamdapa Thotok Singh Thokibra Haina so verify Tauba Lakpiki Maramaduna Yawaloi Ichin Inau Singna Thodogasage Matang da Amuk Hanna Yangsen Biduna Tamlakiba Tingbakea Ase Komtopio Haina Pondoke Pum Tokra Haina Simok Sa Sing Inau Sing Marup Sing Suma Thotok Sing Amuhana Bidana Aduga Amukana misunderstanding Oibasi Public Key Media da Sandok Pitanaba Aina Nana Nolupsiri Pune district ke Baramati city da ngase ayo sata planta amakai bage thaudokta Maharashtra ke deputy CM Ajit Pawar yauna miyoi taruk seri haina DCCA ge operation singna phongdokre miyoi nipantong ba chanba planta adu ngase ayo pung nipanga minute tarata bada Mumbai dake paiki bane DCCA ke report high plant aduda Ajit Pawar market personal security officer attendant amade crew member anisutong ke
प्लेन अदुगे पाइलटना कैप्टन सुमित कापोने पार्टी का मरी लेनबा थबक थरम अमकेदमक्ता पुंगना फंबा लमदमदा चटपगे लंबिदा लाइबक थिबा थौदोग अदु थोकिबनी जी न्यूज की रिपोर्ट मतुंगिना नेशनलिस्ट कांग्रेस पार्टी के एमपी सुप्रिया सुलेना थौदोग अदुगे पाव हेक तापगा बारामती द चटुना प्लेन द काइबदगे सोलबा अजत पावर अमदे अतै मियोइसिंग फिबम यंगसंखी मनिंग थंगबा सरुक अदु खक्ता नतना प्लेन द अदुगे सरुक पुनमग अमांगाता थोकले थौदोग अदुगे पाव हेक ताबदगे प्राइम मिनिस्टर नरेंद्र मोदी अमसुंग यूनियन द होम मिनिस्टर अमित शाहना महाराष्ट्र के चीफ मिनिस्टर देवेंद्र फडणवीस टेलीफोन तौदना नुंगाइताबा फोंदोकी पनबया बदे एनसीपी जेट तारकलबा मतुंगदा अजत पावरना कुमजा लिसंगने कुलुमदोइदगे हौना एनसीपी गी लुचिंगबा अमा ओइना लेरखेबने हौजिक सानबगे पाउदा ऑल मणिपुर पोलो एसोसिएशन अम्पाना टूरिज्म डिपार्टमेंट गवर्नमेंट ऑफ मणिपुर के तेंगमंग लोइनना सिंदुना ngasidige इम्फाल के मपांदा कंगजेबुंगदा 7th मणिपुर इंटरनेशनल वुमेन्स पोलो टूर्नामेंट 2026 हौदोख्रे मणिपुर के गवर्नर अजय कुमार बालाना हौदोखिबा टूर्नामेंट असिदा टीम मरी साउथ अफ्रीका जाम्बिया इंडिया टीम ए इपा अमदे इंडिया टीम बी मणिपुरना सरुग्यारी ngasi ahoba numita India team B Manipur amade India A ipana sanake maduda India B na India A bo maitheba peke tharomda sarugya khiba Governor Ajay Kumar Valana Manipur ge culture and heritage ngak senduna thamba women empowerment promote ba amade sana khona bage khutangda international cooperation mapangan kangkhal hanbada tournament asana loriba thodange matangda phongdokhe Sora Football Union SFU Sorana Sinduna Sora High School Playground Chatariba Port 98 site SFU Cup 2026 King as a Sanakiba Mani Suba quarter final match IDYC Hayal Labukna to brother Hirokpo Penante Kaunabada Panchan Taretarukta Thoi Kre match asige abiba matamda tim animangna pansan ani ani sanaduna thoinabangam khide tungda penante kaunabada ID YC Hayel Labukna two brothers Hiropo Panchan Tare Tarukta Thoikibani Thasagi Tang Taramaridagi Hauduna Tim Mapana Sarugyaduna Youth Unit Club Ka Sanjambamna Sinduna YUC Ground Ka Sanjambamda Chatekiba first 6A site under 12 years 38 kg below boys football tournament 2026 ngarang numidang loishin kray special junior wangoina tournament asage mapu oiduna loishin kray tharamadуда former minister and Lokand CGCC Iskunda Wangoige founder Charachandra Chungkhamp Lasalge president and Lokand YUC ke advisor L Nodiana athoiba mitungland oina sarugya ke ngarang sanakiba final match ta special junior wangoi amade pakhangba football academy anina apiba matamda goal amata chanaba ngamkhidabade ke penalty kaunaduna special junior wangoina pakhangba football academy bu mari ahumda maithiba pekhe Taramadуда tournament asige mapu oikraba special junior wangoida selge manal policing taramanga amade runner up ta kraba pakhangba football academy da selge manal lising tarapituna kai khunnabu otke loinana best player ta kraba pakhangba football academy chess number 10th Yohenba man of the match Lanchenba special junior wangoige says number 1 Lenchenba best goalkeeper Sanjembam FC Kha Sanjembam ge says number 22 Yohen Bada Selge Manapiduna Puning Thawake Hausagaro Bada Maroiba Pau Amanepizade Counter Ban Satarak Padage Kotuna Sangsalam Banas Neta Highway Ban Handokre Numin Mangani Satakadaba Interstate Youth Actions Program 2026 Sahudokre Maharashtra के Deputy Chief Minister Ajit Pawar Planka के थौदोक्ता लेखिद्रे
Loinana 7th Manipur International Women's Polo Tournament 2026 ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯏꯃꯦꯖ ꯄꯥꯎꯗꯝ ꯑꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫